Anh cây tây no. Mama cây tây no. ꯑꯩꯁꯦ ꯄꯥꯛꯅꯝ ꯅꯝꯒꯦ ꯇꯧꯔꯤꯅꯦ ꯄꯥꯛꯅꯝꯁꯦ ꯃꯌꯥꯝꯗꯤ ꯅꯄꯥꯛꯄꯤꯒ ꯅꯝꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯅꯥꯀꯨꯞꯄꯤꯒ ꯑꯗꯨꯝ ꯅꯝꯃꯦ ꯃꯅꯝ ꯅꯝꯊꯤꯕꯁꯨ ꯇꯧꯗꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯅꯄꯥꯛꯄꯤ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯥꯀꯨꯞꯄꯤꯒ ꯑꯗꯨꯝ ꯅꯝꯃꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯍꯥꯎꯋꯦ ꯅꯪꯁꯨ ꯄꯥꯝꯃꯤꯗꯅꯀꯣ ꯑꯗꯨꯅꯅꯦ ꯍꯣꯔꯦꯟ ꯄꯥꯛꯅꯝ ꯅꯝꯃ ꯆꯥꯔꯁꯦ ꯍꯧꯖꯤꯛ ꯅꯝꯃꯛꯑꯒꯦ ꯑꯗꯨꯒ ꯄꯥꯛꯅꯝ ꯆꯥꯔꯁꯦ ꯀꯃꯥꯏꯅ ꯅꯝꯒꯦꯗꯣ ꯑꯩ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯎꯠꯂꯛꯀꯦꯕꯀꯣ ꯅꯝꯃꯛꯀꯦꯅ ꯁꯣꯏꯕ ꯂꯣꯏꯔꯦ ꯁꯤꯅ ꯂꯐꯨ ꯊꯔꯣ ꯁꯤꯅ ꯅꯥꯀꯨꯞꯄꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ 2 ꯀꯣ ꯈꯥꯡꯗ ꯅꯝꯃꯣ ꯊꯥꯎ ꯈꯤꯇꯪ ꯍꯩꯔꯦ ꯉꯥꯔꯤ ꯌꯥꯎꯗꯅ ꯃꯦꯔꯥꯃꯦꯁ ꯄꯥꯛꯅꯝ ꯇꯧꯗꯣꯏꯅꯦ 이승주 하고에서는 다오시다 그냥 빠타는 거 빠타나 먹거든. nga리 하거든요. 맞죠? 그냥 하고. 좀 타오르니까 많이 짜내가다가 짱 맞추고 타오르니 그래서 이 아람이 거무살라가 약간 인자하려니 이거 인자에 lumbu 사버시다 고추나 메라 마히 토한데 이싱 하고이더니 시다이 톡처럼 마히구나 박남 마히도 뭐라도 बेसन हापागेको बेसन जे हापलो होतो 맛이 배선은 넘어져 하고 깔 이런 거 하고 이렇게 해야 돼. 이렇게 합쳐가지고
ꯍꯩꯖꯤꯟꯈ꯭ꯔꯒꯦ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯅꯤꯀꯣ ꯑꯗꯨꯒ ꯀꯨꯀꯔꯁꯤꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯦ ꯁꯦꯄꯔꯦꯠꯇꯔꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯀꯥꯝꯃꯗꯣꯏꯅꯤ ꯁꯤꯅ ꯌꯥꯝ ꯊꯨꯕꯅꯤꯀꯣ ꯃꯇꯝꯁꯨ ꯀꯨꯏꯅ ꯆꯪꯗꯕꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯥꯝꯕꯁꯦ 2-3ꯔꯛ ꯀꯥꯝꯃꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯈꯨꯝ ꯍꯥꯡꯇꯣꯔꯛꯑꯕꯅꯤꯀꯣ ꯄꯥꯛꯅꯝ ꯃꯨꯜꯂꯤ ꯃꯨꯟꯗꯦꯁꯦ ꯌꯥꯏꯉꯪꯂꯥꯁꯤꯗ ꯑꯗꯨꯝ ꯈꯪꯕꯅꯤꯀꯣ ꯌꯥꯏꯉꯪꯂꯥꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯃꯨꯟꯐꯥꯠꯇ꯭ꯔꯤ ꯑꯃꯨꯛꯇꯪꯒ ꯀꯥꯝꯒꯦ ꯌꯥꯏꯉꯪꯂꯥꯁꯦ ꯌꯦꯜꯂꯣ ꯑꯣꯏꯔꯀꯥꯟꯗ ꯃꯨꯟꯕꯅꯦꯕ ꯉꯥꯛꯇꯪꯒ ꯀꯥꯝꯈꯤꯒꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ 2-3 ꯑꯃꯨꯛꯀ ꯃꯨꯜꯂꯕ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯌꯦꯜꯂꯣ ꯆꯪꯉꯦꯀꯣ ꯃꯨꯜꯂꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯆꯨꯝꯁꯦ ꯈꯤꯇꯪ ꯀꯪꯅꯕ ꯐ꯭ꯔꯥꯏ ꯄꯥꯟꯁꯤꯗꯀꯣ ꯄꯥꯛꯅꯝꯁꯦ ꯌꯥꯏꯗꯣꯏꯅꯤ ꯃꯆꯨꯝ ꯀꯪꯅꯕ ꯃꯆꯨꯝꯁꯦ ꯀꯪꯍꯜꯂꯗꯣꯏꯅꯤ ꯌꯥꯔꯒ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯗꯅ ꯈꯤꯇꯪ ꯆꯣꯠ ꯆꯣꯠ ꯂꯥꯎꯕꯗ ꯈꯤꯇꯪ ꯃꯊꯛ ꯃꯈꯥꯗꯣ ꯈꯤꯇꯪ ꯀꯪꯍꯜꯂꯗꯤ ꯍꯥꯎꯋꯤꯗꯅ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯍꯩꯇꯦꯀꯣ ꯄꯥꯛꯅꯝ ꯅꯝꯕꯁꯦ ꯌꯨꯝꯗꯗꯤ ꯁꯨꯛꯅꯝꯕꯨ ꯅꯝꯃꯛꯇꯦ ꯏꯄꯥꯝꯒꯤ ꯃꯤꯈꯩꯁꯨ ꯏꯁꯤꯡ ꯍꯥꯞꯄꯒ ꯅꯝꯃꯦꯕꯀꯣ ꯄꯥꯛꯅꯝꯁꯦ ꯑꯗꯣ ꯁꯤꯗ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯏꯅꯦ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯏꯁꯤꯡ ꯌꯥꯎꯗꯕꯤꯗ ꯈꯥꯡꯗ ꯊꯥꯎ ꯃꯆꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒ ꯉꯧꯔꯒ ꯃꯆꯨꯝꯗꯨꯅ ꯑꯗꯨꯝ ꯇꯣꯠꯂꯒ ꯅꯝꯃꯣ ꯃꯦꯅꯀꯥꯗꯨꯅ ꯌꯥꯝ ꯍꯥꯎꯕꯅꯦꯅ ꯍꯥꯏꯕ ꯑꯗꯨꯗꯩꯗ ꯌꯦꯡꯕꯗ ꯌꯥꯝ ꯍꯥꯎ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯗꯩ ꯉꯥꯔꯤ ꯊꯥꯛꯄꯗꯒꯤꯗꯤ ꯉꯥꯔꯤ ꯊꯥꯛꯇꯕ ꯃꯦꯔꯥꯃꯦꯁꯁꯤꯅꯁꯨ ꯑꯩꯗꯤ ꯍꯦꯟꯅ ꯍꯥꯎꯖꯩꯀꯣ ꯃꯌꯥꯡꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯃꯤ ꯃꯤꯒꯤ ꯑꯄꯥꯝꯕꯅꯦ ꯑꯩꯗꯤ ꯃꯦꯔꯥꯃꯦꯁꯀꯤ ꯄꯥꯛꯅꯝꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯌꯥꯏꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦꯀꯣ ꯄꯥꯛꯅꯝ ꯂꯣꯏꯔꯦꯀꯣ ꯍꯥꯡꯇꯣꯛꯑ ꯌꯦꯡꯃꯤꯟꯅꯔꯁꯤ ꯄꯥꯛꯅꯝ ꯂꯣꯏꯔꯦ ꯄꯥꯛꯅꯝ ꯃꯁꯛ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯤꯇꯪ ꯉꯥꯟꯕ ꯋꯥꯠꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯄꯥꯛꯅꯝꯁꯦ ꯈꯥꯏꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯉꯁꯤꯒꯤ ꯑꯦꯟꯁꯥꯡꯗꯤꯀꯣ ꯍꯋꯥꯏ ꯑꯃ ꯑꯗꯒꯤ ꯁꯧꯒ꯭ꯔꯤ ꯑꯃ
ꯑꯗꯒꯤ ꯁꯤꯗ ꯄꯥꯛꯅꯝ ꯂꯩꯔꯦ ꯑꯗꯒꯤ ꯀꯥꯡꯒꯧ ꯑꯃ ꯑꯉꯥꯡꯒꯤꯗꯤ ꯌꯦꯔꯨꯝ ꯑꯃ ꯍꯧꯔꯦꯀꯣ ꯂꯣꯏꯔꯦ ꯑꯩꯅ ꯆꯥꯔꯒꯦ ꯃꯕꯥꯅꯤ ꯆꯥꯔꯒꯦꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯄꯤꯖꯔꯒꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯔꯣ ꯑꯗꯨꯒ ꯀꯌꯥꯝ ꯍꯥꯎꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯒꯦ